ꯃꯥꯁꯨ ꯏꯉꯛꯉꯛꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯅꯪ ꯁꯅꯤ ꯃꯥꯒꯤ ꯃꯤ ꯎꯁꯤꯠꯇꯕꯤꯗꯨ ꯍꯧꯔꯛꯏ꯫ ꯋꯥꯗ꯭ꯔꯤꯕ ꯄꯥꯛꯊꯕ? ꯍꯦꯟꯔꯤ ꯂꯩꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯏ꯫ ꯁꯅꯤꯅ ꯃꯃꯥꯡꯗꯨꯗ ꯁꯠꯊꯠꯆꯤꯜꯂꯒ ꯃꯥꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨꯗ ꯍꯦꯟꯔꯤꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯁꯅꯤꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯛꯏ꯫ ꯁꯅꯤ ꯈꯣꯡꯐꯝ ꯆꯥꯗꯕꯒꯤ ꯃꯈꯥꯗ ꯉꯦꯛꯐꯝ ꯊꯛꯈꯤ꯫ ꯑꯗꯨ ꯎꯕꯗ ꯃꯤ ꯇꯤꯟꯕ ꯃꯐꯝꯅꯤꯅ ꯃꯤꯌꯥꯝ ꯑꯃ ꯎꯝꯁꯤꯜꯂꯛꯏ, ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ꯫ ꯁꯅꯤꯁꯨ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯦꯟꯔꯤꯕꯨ ꯃꯤꯉꯣꯟꯗ ꯂꯥꯟꯅ ꯎꯅꯕ ꯃꯑꯣꯡꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯟꯔꯤꯁꯨ ꯁꯥꯎꯅꯤꯡꯅ ꯁꯅꯤꯕꯨ ꯐꯨꯔꯒꯦ ꯃꯇꯥꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯌꯥꯝ ꯆꯪꯅ ꯈꯥꯝꯗꯣꯛꯏ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯔꯤꯕ ꯀꯩꯒꯤꯅꯣ? ꯁꯦꯜ ꯄꯥꯏꯔꯁꯤꯔꯣ ꯅꯪꯅ ꯍꯦꯛꯇ ꯃꯤꯁꯤꯡꯁꯤꯕꯨ ꯐꯨꯕ ꯌꯥꯔꯗ꯭ꯔꯕ? ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯍꯦ꯫ ꯍꯦꯟꯔꯤ ꯃꯥꯅ ꯇꯧꯗꯕꯁꯤꯡꯗ ꯃꯔꯥꯜ ꯁꯤꯖꯤꯜꯂꯛꯄꯗꯨꯗ ꯅꯪ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨꯍꯦ꯫ ꯁꯅꯤ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ, ꯌꯥꯝ ꯀꯤꯖꯩꯌꯦ꯫ ꯍꯦꯟꯔꯤ ꯑꯃꯨꯛꯁꯨ ꯁꯅꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯤꯅ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯄꯗ ꯎꯕꯗ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯀꯤꯟ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯁꯅꯤ ꯑꯔꯥꯏꯕ ꯅꯠꯇꯦꯗꯣ ꯆꯣꯡꯁꯤꯜꯂꯛꯑꯒ ꯀꯥꯎꯔꯛꯏ꯫ ꯑꯅꯤꯗꯣ ꯉꯥꯛꯇꯤ ꯐꯨꯅꯗꯣꯏꯒꯤ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝ ꯆꯪꯂꯒ ꯈꯥꯝꯗꯣꯛꯏ꯫ ꯍꯩ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯈꯠꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯁꯅꯤꯅ ꯆꯨꯝꯅ ꯀꯧꯔꯨꯕ ꯈꯛꯅꯤ ꯑꯩꯅ, ꯑꯗꯨꯕꯨ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯕꯒꯤ ꯅꯥꯄꯜꯅ ꯃꯤꯁꯤꯡꯁꯦ ꯀꯩꯁꯨ ꯎꯗ꯭ꯔꯦ꯫ ꯍꯦꯟꯔꯤꯅ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ, ꯅꯔꯥꯜꯗꯣ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ꯫ ꯃꯈꯥ ꯇꯥꯕ ꯅꯪꯗꯤ ꯅꯥꯀꯟꯗꯒꯤ ꯀꯗꯥꯏꯗꯩ ꯁꯦꯜ ꯄꯥꯏꯕꯅꯣ, ꯃꯊꯤꯕꯣꯡꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯑꯃꯗꯒꯤ ꯃꯈꯣꯡꯗ ꯑꯃꯨꯛ ꯇꯨ ꯑꯃꯗ ꯑꯃꯨꯛ ꯇꯨ ꯇꯧꯗꯅ ꯂꯩꯔꯤꯕ ꯃꯤꯁꯤꯕꯣ? ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯌꯦꯡꯅꯔꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯗꯣ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯅꯍꯥꯟ ꯍꯦꯟꯔꯤꯗ ꯁꯦꯜ ꯄꯤꯔꯛꯇꯦ ꯍꯥꯏꯅ ꯐꯨꯔꯝꯃꯒ ꯆꯠꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯁꯥ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯊꯣꯛꯂꯛꯂꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯦ꯫ ꯍꯦꯟꯔꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯏ꯫ ꯁꯅꯤꯅ ꯃꯈꯨꯠ ꯇꯥꯐꯥꯏ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯦꯟꯗꯣꯏ ꯇꯧꯔꯤꯗꯦ? ꯍꯦꯟꯔꯤ ꯃꯈꯨꯠꯇꯨ ꯌꯦꯡꯂꯒ ꯊꯥꯗꯣꯛꯑꯣꯏ꯫ ꯅꯥꯀꯟꯗꯩ ꯅꯨꯄꯥꯗꯨꯅ ꯀꯩꯗꯧꯔꯦ, ꯃꯈꯥ ꯇꯥꯔꯛꯑꯣ, ꯅꯊꯤꯕꯣꯡꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯩ ꯅꯠꯇ꯭ꯔꯣ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ꯫ ꯍꯦꯟꯔꯤꯅ ꯅꯨꯄꯥꯗꯨꯗ ꯈꯨꯠ ꯊꯥꯔꯛꯏ꯫ ꯑꯩ ꯀꯅꯥꯝꯇꯗꯒꯤ ꯅꯤꯗꯨꯅ ꯆꯥꯔꯛꯈꯤꯕ ꯂꯩꯇꯦ, ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯉꯁꯤ ꯐꯥꯎꯕꯁꯤ ꯌꯧꯅꯕ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗꯦ ꯆꯪꯁꯤꯜꯂꯛꯑꯒ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯁꯤꯗ ꯅꯠꯇꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯍꯧꯈꯤꯕ ꯑꯁꯣꯏꯕ ꯐꯠꯇꯕꯁꯤꯡꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯉꯥꯡꯉꯛꯂꯤ꯫ ꯗ꯭ꯔꯒ ꯆꯥꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯂꯝꯖꯥ ꯁꯔꯥ ꯅꯪꯒꯨꯝꯕꯅ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯌꯥꯕ ꯃꯤꯔ ꯑꯩꯁꯦ? ꯁꯅꯤ ꯅꯣꯛꯂꯒ ꯅꯪꯗꯤ ꯀꯣꯔꯄꯇꯤ ꯁꯥꯔꯒ ꯔꯤꯌꯦꯜꯗꯅ ꯃꯤꯅꯥꯏ ꯄꯇꯤ ꯑꯣꯏꯔꯝꯃꯕ? ꯌꯥꯝ ꯊꯤ ꯅꯣꯛꯅꯤꯡꯉꯤꯅ꯫ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯐꯤल्मꯒ ꯑꯣꯏꯔꯗꯤ ꯃꯤꯅꯥꯏ ꯅꯉꯣꯟꯗ ꯃꯤꯁꯤꯡꯁꯦ ꯍꯤꯔꯣꯅꯦꯅ ꯉꯥꯎꯔꯅꯤꯕꯨ꯫ ꯄꯤꯛꯇ꯭ꯔꯨ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯣ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯃꯥ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯍꯥꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯨꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯤ ꯌꯧꯅ ꯑꯋꯥꯕ ꯊꯦꯡꯅꯕꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇ ꯄꯤꯛꯇ꯭ꯔꯨ ꯈꯜꯂꯛꯏ꯫ ꯍꯦꯟꯔꯤꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯄ꯭ꯔꯞ ꯃꯐꯝꯗꯨ ꯊꯥꯗꯣꯛꯑꯒ ꯆꯦꯟꯈꯤ꯫ ꯃꯤ ꯃꯔꯛ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯇꯥꯟꯅꯔꯨꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯒꯂꯤ ꯃꯔꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯑꯒ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯃꯤ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩ꯫ ꯍꯧꯖꯤꯛ ꯃꯥ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯥꯗꯣ ꯁꯤꯅꯤꯡꯕ ꯐꯥꯎ ꯌꯧꯔꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯥꯒꯤ ꯁꯥꯒꯟ ꯄꯥꯏꯔꯛꯏ꯫ ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯒꯦ ꯇꯧꯏ꯫ ꯗꯗꯥ ꯑꯩꯅꯦ꯫ ꯍꯦꯟꯔꯤ ꯄ꯭ꯔꯤꯛꯇꯨꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯄꯦꯟꯗꯅ ꯃꯈꯥꯗ ꯐꯝꯊꯔꯒ ꯀꯞꯆꯔꯛꯏ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯑꯩ ꯇꯁꯦꯡꯅ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯥꯟꯊꯣꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅꯗꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯉꯥꯡ꯫ ꯗꯗꯥ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ? ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ꯫ ꯗꯗꯥꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯠꯇꯦ, ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯗꯨꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ? ꯑꯗꯨꯒ ꯅ꯭ꯌꯨꯇꯟꯅ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ, ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯐꯛꯂꯥꯡꯗ ꯁꯨꯖꯤꯟꯖꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯗꯗꯥ ꯅꯪ ꯑꯩꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯗꯗꯥ ꯅꯪ ꯑꯩ ꯈꯛꯅ ꯑꯁꯤ ꯌꯧꯅ ꯃꯥꯌꯣꯛꯅꯔꯛꯏꯕꯅꯤ꯫ ꯋꯥꯔꯛꯏꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯐꯥꯎꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯒ ꯆꯦꯟ ꯈꯨꯌꯥ ꯑꯃ ꯄꯤꯕꯤꯔꯛꯄ ꯅꯠꯇꯦ꯫ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯥꯊꯩꯗꯨꯅ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨ ꯃꯕꯨꯛꯇ ꯅ꯭ꯌꯨꯇꯟꯕꯨ ꯌꯥꯝ ꯊꯤꯅ ꯌꯦꯛꯈ꯭ꯔꯦ꯫ ꯃꯊꯃꯣꯏ ꯁꯣꯛꯅ ꯁꯣꯜꯂꯛꯏ꯫ ꯀꯔꯝꯕ ꯅꯪꯒꯤ ꯃꯌꯥꯅꯣ? ꯑꯁꯨꯛ ꯐꯠꯇꯕ, ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯍꯧꯖꯤꯛꯇ ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯑꯃꯒꯨꯝꯅ
ꯑꯩꯒꯤ ꯈꯨꯠꯇꯥꯡ ꯄꯥꯏꯔꯒ ꯆꯠꯂꯝꯕ ꯅꯪꯅ ꯃꯤꯀꯨꯞꯁꯤꯗ ꯑꯣꯜꯂꯛꯏꯕ ꯅꯪꯒꯤ ꯁꯛꯂꯣꯟꯁꯦ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯋꯥꯔꯛꯎꯏ. ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯃꯁꯥꯅ ꯉꯛꯆꯅ ꯗꯗꯥꯅꯤ ꯇꯦꯟꯁꯦ ꯑꯅꯤꯁꯨꯕ ꯃꯥꯜꯂꯤ. ꯅꯪꯁꯨ ꯉꯥꯎꯔꯛꯑꯕ꯭ꯔꯥ ꯑꯉꯥꯡ? ꯀꯔꯝꯅ ꯃꯤ ꯑꯃꯕꯨ ꯑꯅꯤ ꯁꯨꯗꯧꯔꯤꯕꯒꯦ? ꯗꯗꯥ, ꯅꯠꯇꯦ, ꯉꯁꯥꯏ ꯑꯩꯒ ꯊꯦꯡꯅꯕꯗ ꯏꯆꯝ ꯆꯝꯕ ꯇꯤ ꯁꯥꯔꯠ ꯑꯃ ꯁꯦꯠꯈꯤꯕꯅꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯨꯅ ꯃꯗꯨ ꯀꯔꯝꯅ ꯍꯦꯛ ꯑꯣꯏꯕ ꯌꯥꯗꯧꯔꯤꯒꯦ? ꯃꯊꯛꯇ ꯑꯃ ꯑꯃꯨꯛ ꯂꯤꯠꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ. ꯌꯥꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯃꯐꯝꯁꯤꯗꯅꯦ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯦ. ꯑꯩꯈꯣꯏ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯌꯥꯏ. ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯃꯒꯨꯝꯅ ꯃꯁꯛ ꯂꯣꯠꯂꯒ ꯇꯨꯃꯤꯟꯅ ꯃꯤ ꯎꯗꯅꯕ ꯍꯥꯏꯅ ꯃꯥꯛꯁ ꯑꯃꯗꯤ ꯃꯃꯥꯏ ꯈꯨꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯤ. ꯑꯃꯔꯣꯝꯗꯅ ꯄ꯭ꯔꯤꯇꯤ ꯀꯞꯄꯒ ꯐꯣꯟꯗ ꯑꯩꯅ ꯀꯩ ꯍꯥꯏꯒꯦ? ꯑꯩꯗꯤ ꯃꯥꯕꯨ ꯄꯨꯗ꯭ꯔꯤꯐꯥꯎ ꯁ꯭ꯀꯨꯜꯒ ꯑꯝꯇ ꯀꯥꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ. ꯃꯄꯥꯅ ꯇꯞꯅ ꯅꯪꯒꯤ ꯗꯥꯁꯣꯛ ꯄꯥꯏꯍꯜꯂꯛꯑꯣ. ꯄ꯭ꯔꯤꯇꯤ ꯐꯣꯟꯗ ꯃꯕꯨꯡꯗ ꯄꯤ. ꯄꯥꯕꯅꯤ. ꯑꯆꯧꯕ, ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯅꯤ? ꯑꯩꯅ ꯈꯤꯇꯪꯗꯤ ꯌꯦꯡꯕꯅꯦ, ꯆꯥꯟꯁ ꯃꯆꯥ ꯑꯃꯗꯤ ꯄꯤꯕꯤꯔꯒ. ꯁꯤꯗ ꯃꯥ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯒꯗꯤ ꯃꯊ꯭ꯋꯥꯏ ꯃꯆꯥꯗꯨ ꯂꯣꯏꯕ ꯇꯥꯕꯅꯤ. ꯄ꯭ꯔꯤꯇꯤꯅ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯌꯦꯠꯈꯥꯏ ꯊꯤꯟꯒꯥꯏꯕ ꯀꯌꯥ ꯄꯤꯕꯇ ꯅꯠꯇꯅ ꯑꯩꯕꯨꯁꯨ ꯀꯌꯥꯔꯛ ꯁꯥꯟꯅꯈ꯭ꯔꯦ. ꯍꯧꯖꯤꯛꯁꯨ ꯇꯥꯟꯖꯥ ꯌꯦꯡꯂꯤꯅꯦꯅ ꯅꯣꯏ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯑꯩꯒ ꯈꯪꯅꯖꯕ ꯅꯨꯄꯥꯁꯨ ꯃꯥꯅ ꯊꯨꯒꯥꯏꯔꯤꯅꯤ. ꯃꯄꯥꯅ ꯐꯣꯟꯗꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤ? ꯄ꯭ꯔꯤꯇꯤꯅ ꯃꯤ ꯑꯃꯦꯔꯤꯀꯥꯗ ꯂꯣꯏꯅ ꯂꯩꯕꯅꯤ. ꯕꯤꯖꯤꯅꯦꯁ ꯑꯆꯧꯕ ꯇꯧꯕꯅꯤ. ꯀ꯭ꯔꯣꯔꯄꯇꯤꯅꯤ. ꯃꯕꯨꯡꯗꯨꯅ ꯀꯔꯤ? ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯀ꯭ꯔꯣꯔꯄꯇꯤ? ꯃꯄꯥꯅ ꯃꯅꯤꯄꯨꯔꯁꯤꯗꯕꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯨ ꯂꯩꯔꯤꯕ ꯑꯣꯏꯔꯦ. ꯑꯆꯧꯕ, ꯀꯅꯥꯅꯣ ꯈꯪꯗꯣꯛꯅꯕ ꯇꯧ. ꯑꯊꯨꯕꯗꯅꯦ. ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯆꯥ ꯃꯉꯛ ꯀꯟꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯜꯂꯤꯕ ꯃꯉꯛꯇꯣ ꯍꯩꯊꯍꯜꯂꯣ. ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡꯗꯣ ꯃꯔꯧ ꯂꯩꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ. ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯦꯇꯋꯥ ꯑꯃꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯉꯥꯡ ꯁꯥꯔꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯃꯥ? ꯄ꯭ꯔꯤꯇꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯂꯥꯜꯂꯦꯅ ꯍꯥꯏꯍꯟꯕꯗꯣ ꯑꯩ ꯄꯥꯝꯃꯤ. ꯃꯥꯕꯨ ꯑꯊꯨꯕꯗ. ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ. ꯐꯠꯇꯕ ꯃꯣꯏꯅ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯉꯥꯛꯇ ꯃꯀꯣꯛꯇꯨꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯟꯗꯨꯅ ꯃꯤꯕꯨ ꯀꯔꯝꯅ ꯃꯥꯡꯍꯟꯅꯤ, ꯑꯋꯥꯕ ꯇꯥꯍꯟꯒꯅꯤ ꯍꯥꯏꯕꯗ ꯈꯜꯂꯒ ꯂꯩꯔꯤ. ꯂꯥꯏꯔꯕ ꯆꯥꯅꯤꯡꯉꯥই ꯂꯩꯇꯕ ꯈꯔꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯅꯣꯡꯉꯥꯟꯕ ꯈꯪꯍꯧꯗ ꯀꯌꯥ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯄꯨꯟꯁꯤ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅꯤ. ꯁꯣꯝꯗꯅ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯣ ꯃꯌꯨꯝ ꯌꯧꯔꯕ ꯐꯥꯎꯕ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤ. ꯃꯈꯣꯏꯒꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯖꯔꯝꯃꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ. ꯁꯤ ꯌꯧꯅ ꯈꯜꯂꯒ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯃꯛ ꯃꯪꯗꯨꯅ ꯂꯩꯔꯤ. ꯗꯗꯥ, ꯍꯦꯟꯔꯤ ꯀꯩꯁꯨ ꯈꯨꯝꯗꯦ. ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩ. ꯃꯤꯂꯨ ꯑꯅꯤꯗꯤ ꯄꯤꯔꯥꯡ ꯏꯍꯧꯔꯤ. ꯌꯥꯔꯦꯕ, ꯅꯪ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯅꯥ ꯂꯥꯛꯑ ꯇꯧꯕꯤꯗꯣꯔꯤꯒꯦ? ꯍꯦꯟꯔꯤꯅ ꯄꯥꯎꯈꯨꯝ ꯀꯔꯤꯁꯨ ꯄꯤꯔꯛꯇꯕꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯀꯞꯂꯛꯏ. ꯗꯗꯥ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯈ꯭ꯔꯁꯤꯔꯥ? ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯗꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯊꯦꯡꯅꯔꯔꯣꯏꯌꯦ. ꯗꯗꯥ, ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ. ꯍꯥꯏꯔꯛꯏꯕ ꯋꯥꯍꯩꯗꯨꯗ ꯍꯦꯟꯔꯤ ꯊꯃꯣꯏ ꯀꯥꯏꯅ ꯃꯁꯥꯗ ꯇꯧꯐꯝ ꯈꯪꯗ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯡꯅ ꯊꯥꯔꯛꯏ. ꯁꯤꯗ ꯅꯠꯇꯅ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯀꯅꯥꯒꯤ ꯕꯥꯔꯇꯤꯟ ꯑꯔꯩ ꯄꯣꯠ ꯀꯥꯎꯈꯥꯏꯕ ꯍꯧꯔꯛꯏ. ꯃꯇꯧꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯏꯃꯨꯡ ꯆꯦꯟꯁꯤꯜꯂꯒ ꯀꯤꯗꯨꯅ ꯂꯣꯠꯂꯤ. ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯊꯣꯡꯗꯒꯤ ꯆꯦꯞꯊꯔ ꯌꯦꯡꯂꯛꯏ. ꯍꯦꯟꯔꯤ ꯃꯆꯜꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯒ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯐꯣꯡꯗꯣꯔꯛꯂꯤ. ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯅꯣ ꯃꯃꯥꯒꯤ ꯃꯄꯣꯛꯇ? ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯄꯥꯞ ꯆꯦꯟꯕ ꯁꯤ ꯌꯧꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯣꯠꯂꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯏ ꯂꯩ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯀꯩꯁꯨ ꯂꯩꯇꯦ. ꯃꯈꯣꯏ ꯂꯩꯔꯝꯃꯗꯤ ꯑꯁꯤ ꯌꯧꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯦ ꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯑꯋꯥꯡꯕ ꯆꯤꯡꯃꯥꯏꯗꯇ ꯂꯩꯊꯣꯟꯕ ꯑꯀꯨꯠꯄ ꯃꯐꯝꯗꯅ ꯑꯁꯨꯛ ꯊꯤꯅ ꯂꯩꯊꯧꯕꯁꯤꯗꯤ ꯃꯤꯆꯪ ꯃꯤꯈꯥ ꯅꯥꯏꯕ ꯏꯁꯣꯔꯒꯤ ꯈꯨꯠꯁꯨꯜ ꯊꯧꯔꯥꯡꯅꯤ. ꯃꯥꯡꯒꯣꯜꯗ ꯊꯦꯠꯂꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣꯗ ꯌꯦꯡꯂꯒ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯄꯦꯟꯅ ꯌꯦꯡꯉꯨ. ꯅꯨꯡꯉꯥꯏꯔꯝꯃꯅꯤ. ꯑꯩꯈꯣꯏꯕꯨ ꯑꯁꯤꯒꯨꯝꯕ ꯀꯣꯝꯁꯤꯗ ꯂꯪꯊꯣꯛꯂꯝꯒꯗꯕ ꯑꯣꯏꯔꯗꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯁꯤꯕ ꯂꯥꯏꯗꯨꯅ ꯄꯨꯕꯤꯔꯝꯃꯗꯤ ꯃꯤꯅꯣꯛ ꯃꯩꯁꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯂꯩꯔꯝꯃꯣꯏ. ꯗꯗꯥ, ꯍꯦꯟꯔꯤ ꯃꯆꯜꯗ ꯌꯦꯡꯂꯒ ꯗꯗꯥ ꯂꯥꯟꯈ꯭ꯔꯦ ꯑꯉꯥꯡ. ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯏꯆꯜꯗ ꯐꯨꯛꯂꯤꯕ ꯑꯩꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯈꯨꯠꯁꯦ. ꯁꯤ ꯍꯥꯏꯔꯒ ꯐꯛꯂꯥꯡꯗ ꯁꯨꯖꯤꯜꯂꯤ. ꯏ ꯇꯥꯕ ꯃꯈꯩ ꯄꯤꯛꯇ꯭ꯔꯨ ꯀꯟꯅ ꯆꯤꯡꯊꯣꯛꯑꯒ ꯀꯞꯄꯤ. ꯃꯇꯧꯗꯣ ꯈꯥꯡꯕ ꯉꯝꯗ ꯃꯆꯜꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯨꯟꯁꯤꯟꯕꯤ. ꯀꯞꯀꯅꯨꯁꯦ. ꯆꯜꯒꯤꯗꯃꯛꯇ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ. ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ. ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ.
Lai la'asu lai duga ai hausa mayoknanaba sem sari mikiti michel ama oiraroi isagi saktak loluba aise khwaidagi asoiba haido oiramle aigi khwaidagi akibase dadana ai thadoga chatkini haibasimo aigi punsida mi paiba akiba malaiti mabung machal ani dusu nungaitaba pumnama pukmen paumina zarai sida natana Henry gi soibasingdo hidak tairaga asokpasingdu yengli asumna namittu masau kirami mathangi namitni kari thokadawriba kananasu haiba ngamdri nahan makai thokliba thodokto problem mayam sidai hinba kari oirakani haiba Henry ngat ahwatlaga mana ngamba thaba inkhang mating pangbiduna tawrakli picture sumagi tawgadaba loiraga mangolda fak tharaga laik tawraga lei talaktuda Henry dunga sidi yam ngane school chatnaba mapi marol singlo shilei adu ubada picture ingangaksana dada kaidano school chatnaba nei kaino pung yam ngali ngasi school chatlaroi se haraga kaigumba school chatlandi Newton dada aikoini Newton ki baida ma school lep toriba ngasi lepaso kaba numit no maswedana khangna dor wa famni masi ke dong nang lot pe yaroi daba anga nang kai shu khangano dada ngasi chataba yade adu nang ding ngasi yum tumin layo dada nangi khutto yam thina soe kamai doino ren mai gi party na phubiradi Henry yam pongna magi mi kaya leiri habage asada aigi sumangonde henba mi kaya leiri sidi ngasi de amta liam na tharoi dabani dada na school chalana da Henry su ngamdana chatna balo shilagli picture na yum de mapal thoktana mahaiduna Henry magi cycle do thodo o chatkre ado ubada picture kari thoba haibasigi wakhalsida masadu chingnabana leiba yadre kaigumma makhoina nadawu nokna biraba hanagumna phataba thabak tawkhragana kamnauba aibu school che satpana fadoira ai chattaba yade nadawu makhoi myamna phubiradi ai chattaba yade asi khalaga picture school dress lo shilli somdani Newton magi school dress adu sanina setlaga chatkibana maram oiraga mathayam sana lerami mana pakhatlibase sanina school chani haibai nate mama khoina school chatpai hairaga dress kadai dino sini sanida call tawna yamna kanna honai adubu ngasidi hanna fau yelaktre maram di school dress laitabana maram oiraga Newton school satloi haibase ma khangi phone sparakti kamai tawne ngarang dress to thamamaga chatkidana karigino ai dress pukrise magi sa tawgyang tawbani ai khangi khana khana tanjada mat nungti matagumna laimasu magi kara changakpagi makhol tabada Newton masadu pakatna thongdo prapap lonsele aduga pics kumba kai kai legi haina koi thirei talaktuda laima thongdo thilei thoibo kai gi thong loli bano thong sang do se Newton sayam thuna mamai do tai aduga sagat halaga ngak hangat hana chali masada humang pakhat bahori changsulaga thongdu tamna hangdui school lotion ribonang bo Newton kem ta khumde tumina famung changsulaga tumlaga lei kaidoragi school lotion ma yadribo ai ngasidi chalaroi sayam nungaite lei ma changsilai humang kang bo ubuda marai bakatopai kai sasiluragi Bix manam nami nang tairubro lok yawbra ai khangde school di chalaroi lai mama gi thabak chattaba yarak chaduna noi ka kad hairamagi ko kai hidak no mangonde halaga charo talak tu da Newton gi ko lai makhol ta bada laima saurap nana nang phone pai ribra ai na hosik nang phone pai be yaroi haidabro question khra yeng toba nang na yeng ga da basing du yeng laga ai gi ka da thanamo ai thengkre chalagi noi ka kada hairamagi ko asi hairaga tumina thokre madu ubada Newton fu hogolaga sanina call back torakpadu paibadi nanghodre adubu mana mutoksili nana khalisa kaino shanina aina tawribase koksida khanma ngaktani adubu pamdaba thabak-tudi khongsilewak tadringeda chongla thore nang pamisa kaino school dress tu nangna pugi yauna puriba natro Newton lay thorakpada munadu lepa lerami adu ubada masada swai lawi munad changak-laga item sina nangi hidak Newton prapap changsilaga thongdu kaklau thingzile munadu mapadi ngangakna matom tak wakhal kya khallaga leikre Newton masada tainu fam khangda
Magi pothugai sakai bisingdo amu horakle. Makholo tabada mitko pakhana sensilai munada thalaga. Hey, changu bayaba natrine. Imungse kari gumam tawre. Aikoi hauzik kari no khanana batawsi. Somdana Shani wakhal yam nungaina school da lila sanarugi khanibra. Monda nungaina dress loishila thori. Ado ubada. Ibungo kadai no nangna chatori bise. Migi masadu school chatlandana to halagi hairibra. Kem khangzaba nateda ipang pangsakai laik para leiramni. Aina tumina laik para leiro school sidi ai thopo tawragin haikre. Asauna. Nang wakhal di munna khallo. Kona problem thola adi aikhoi da fataba tagani ko. Aina thokpa tawgese kemda khangano. Si hairaga Shani du school gi da magthokre. Henry sumane he kumthaba mafamduda cycle khamaga akoibado yenglei. Ei bukat ai da thamduni sibo. Hera. Langkhong manungsida thamamageda so yadogum to phachani amubi na pukrade. Asi khallaga cycle do langkhong manungduda intharaga thamamaga school tamna lakli. Mani school yoshilakpada Henry na gate manungda hek changakpaga satra kaya punduna machi leirami. Madu ubada ngakti masado swai lawi. Leiriba singdu Henry da yinglaga nuksilakpa amadi chirol kaya tawba singdu ubada tumin luktaraga changi tawi. Ngasigi numitsida Shani na mi khudingmakta Henry asing mapumna maksi hairamani haiba aduma khangle. Pretty sangsilaklaga Aduk chokataba. Laira suda na banang na sel paiba mi saraga ay bumangan ki khaluribra. Henry ngakna. Kay no nangangi dobo. Pi. Ay aduguma wakhala madakhan kibalay Shani karim na. Kay no mi crore party do da noy na haibiri mayam dobo. Nang horen amu kapthoksani mi tharaga. Asi hairaga mahagi mi sing do da ingit tawraga nokli. Henry sulay riba magi team do da yinglai. Adubo hosde kanagumba amatana magi manak changsilaktuna wa amata ngaglakte. Tasing hairabada makoina su Henry buhranba oidaba tawba mi amagumna loina khanakre. Satra sing aduna amana amada hai amana amangag Henry tasing na mamaidu puba ngamdre. Makongdu thanglaga school si thadolaga chetlagi haiba sipok yawna khalle. Mayamdu mangonda tin chitteda khakle. Magi marup Johnny amadi James Paul tumina yenglaga lei. Makhoi su Henry na makhoibo minamlamle haibasida. Amuksu sauningi Henry mana oidaba ngangamba sina mi phattabo oiramgani haibagi wakhalonda leinakre. James na adu pukchil pikpa nang aphaba midi oiroi. Ai ngasidi tasengna loinaba pamdre. Nangi asengba haibada akhoina kari haidorige. Kaigino nangna masilo libase. Johnny na khamzali James puching laga. Yari bai to omaga manono. Asu maram chachumdaba sel pai basaraga nupina pa manisiro ma khanjari sibo. Sanina noina boss ne ningjari nupa sine huran bachin hidawa makong oira leise. James sauna. Nong maso i bisa yaramde. Mado minay macha korpati sabasino oiramni. Wahay do tabada Henry James sa waraw ni yenglei. Machindadi wahay amata haiba ngamdre. Magi oidaba kharaduna kanana su hozik tararoi haiba masana khangjari. Adubu khonjel thokta tanik wa khonjelda. Aigi asingma maruf amagi wahay. James sauna. Nangbo phabi miro. Ha, hozik su manungda ron ba kaya toromni haiba ngambre khoina. Henry mitlo pirangna pik thalle thamoi sokna hairi. Asingma maruf haibagi wahanthok kaino. Ai isasu khangdring asidi. Maruf amana maruf amagi mafamda tofam thokpa. Maruf ki awaba tawa matamda maruf wa. Wadu loiba nangde Johnny sungangai. O nangna hairi sidi nangna tawriba fattaba lambi sida aikhoina nangi mating pangde haibagi nungaitra. Tasengbadi Henry su supna tangi maruki maramda hairubani. Adubu makhoina laanna lawkre. Mabu amuki hena yeknaba wahay oina thokre. James na Mana mama mapa leite haido toksinabo oiramni. Huran sinthi tawraga leiba mi oiramni. Mama mapa leitaba mana kamdongna lairik tamdoino. Henry handaki wahay do taba ngamdre. Changsilaga James ki color do pai. Johnny ga James kaso sauningwe mayaina Henry phuba hori.
ꯍꯦꯟꯔꯤꯁꯨ ꯃꯈꯨꯠ ꯑꯃꯠꯇ ꯍꯟꯗꯅ ꯄꯦꯟꯗꯅ ꯐꯨ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯅꯈꯨꯠꯁꯤꯡꯗꯨꯅ ꯄꯦꯟꯅ ꯐꯨ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛꯄꯨ ꯀꯤꯔꯨꯕ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕ ꯃꯤꯆꯦꯜ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯔꯣꯠꯄ ꯑꯃꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯗꯣꯔꯦ ꯖꯣꯅꯤꯒ ꯖꯦꯝꯁꯀꯁꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯍꯦꯟꯔꯤꯗ ꯌꯦꯡꯂꯛꯏ ꯉꯥꯛꯀꯤ ꯁꯥꯎꯅꯤꯡꯕ ꯃꯌꯥꯏꯅ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯇꯁꯦꯡꯅ ꯍꯦꯟꯔꯤꯕꯨ ꯃꯈꯣꯏꯅ ꯊꯥꯖꯕꯗꯤ ꯉꯝꯗ꯭ꯔꯦ ꯍꯦꯟꯔꯤ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯐꯨꯕ ꯂꯦꯞꯄꯅꯣ ꯍꯧꯖꯤꯛꯇꯤ ꯏꯔꯥꯜꯁꯦ ꯏꯁꯥꯅ ꯌꯥꯅ ꯑꯩ ꯂꯧꯖꯔꯒꯦ ꯄ꯭ꯔꯤꯇꯤꯁꯨ ꯃꯥꯒꯤ ꯑꯁꯥꯎꯕ ꯃꯌꯥꯝꯗꯣ ꯍꯦꯟꯔꯤꯗ ꯐꯨꯗꯣꯛꯑꯒꯦ ꯃꯇꯥꯒꯨꯝꯅ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯒ ꯍꯦꯟꯔꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ ꯊꯦꯝꯕꯤꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯄ꯭ꯔꯤꯇꯤꯕꯨ ꯂꯥꯛꯇꯅ ꯏꯜꯂꯤ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯣꯏ ꯅꯪꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕꯒꯤ ꯀꯔꯤ ꯍꯛ ꯂꯩꯒꯦ ꯄ꯭ꯔꯤꯇꯤꯅ ꯃꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯣ ꯃꯁꯤꯅ ꯑꯐꯕ ꯑꯣꯏꯒꯅꯤꯀꯣ ꯇꯨꯃꯤꯟꯅ ꯂꯩꯍꯧ ꯊꯦꯝꯕꯤ ꯄ꯭ꯔꯤꯇꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯅꯪ ꯀꯌꯥꯝ ꯆꯥꯎꯕ ꯃꯤ ꯑꯣꯏꯗꯅ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯟꯅ ꯉꯥꯡꯖꯔꯤꯅꯣ ꯍꯥ ꯅꯪꯅ ꯀꯔꯤ ꯅꯥꯄꯜꯗꯅꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯅꯥꯄꯜ ꯂꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤ ꯈꯛꯇꯅ ꯋꯥꯔꯛꯄꯤꯕ ꯋꯥꯠꯄ ꯃꯤꯇꯅ ꯃꯁꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯃꯌꯥꯝ ꯃꯥꯡꯗꯣꯛꯊꯣꯛꯄꯅꯦ ꯍꯦꯟꯗꯣꯛꯅ ꯊꯦꯝꯕꯤꯒꯤ ꯀꯔꯤꯁꯨ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯋꯥꯍꯩꯗ ꯄ꯭ꯔꯤꯇꯤ ꯈꯨꯝꯐꯝ ꯂꯩꯇꯦ ꯃꯌꯥ ꯆꯤꯛꯂꯒ ꯅꯪꯁꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯨꯏ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯇꯥꯂꯛꯇꯨꯗ ꯄꯤꯛꯇ꯭ꯔꯨ ꯄ꯭ꯔꯕꯞ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥ ꯎꯕꯗ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ